Hello, hi everyone. I am Singmerongda Activa showroom of Laga mayamda Activa on-road price the Imagi accessory ko matang da pet samla pakar gari pangi habba. We usara ge sidala imaning de lai gari sing ko. Ari yeng mina sigo. Thang usara ge ko thang. Ayo zik Activa showroom of la ko ge mathak lai to maming Punya Honda ko Singmerong ni ko se Singmerong gi krai jaga no ha kanda location jai ha betang myam da hajar ke ko sigi ek opposite lai je sini ko city salon spa Singmerong ko adi stationery gi house amaju lai opposite ko adi sini se Singmerong gi line duni ko saide kitang chalaga na Vishal market ta lai re somda makharom me kitang chalaga somda awang lom da chalaga na the building am leja tata disco na thar ja agi se asina koi keno to ni ko asigi ek nakan da koi Maruti Suzuki showroom to ni ko Eastern Motor ga adu dai kitang salaga makharom da somda mamangom site ta sigi showroom se lai to odi Activa gi magi 60 gi model si nga thani ko adi 60 sida ju makhal ani thong lai ko makhal ani se kari kai no jai hape hajar ke usar ke ada si color option je makal manga thong le anouba si maroon ada blue ko ada gi black ko makal mayam le lai re ko silai sing ni ko to Activa 6G gi je kai de si gi mamang gi front telescopic suspension je si ni ko ni color option si color option ji ko ada gi si mo ko color option manga ni ko color silai phajai ko ado ai ajo de sigi blue si adum phajai ko adagi magi khoi price ko on road price sum hai mention tawjarake sisina Activa 125 mamangda sida chrome yawe ko sida my side indicators yawe si LED oi ko ada alloy oil ko ada sida makum mawanda 125 se makal manga la ko drum gi disc gi adagi alloy sumai sida makal lai aduga de jo edition na ko sumai na lai ko sina premium ne 125 Activa sida chrome na fazna 125 fan tha lai ko ado sida ju to 125 ki mai this display je sida digital gi masam yawe aduga analog ki ga ko ade sida start stop sit tawgi si yawe 125 Activa ne magi on road price se zilai je 96.647 on road ado magi accessory kai pulap la kanda 1 lakh ko aduga 1000 muki sang da average ko approx haitare na adum ki sang da lakani ko gari si adum phajai ko sijo aduga zik sigi magi 6G si mai mamangi suspension je hanaga manadre ko si zik ena yamna maintenance nungai ba ko aduga thaubu su riding keno su yamna nungai ba keno ne suspension ya habai je telescopic suspension da hape ko ade brake ti han adum combo oire ko aduga Activa 6G je magi boot space ju kamai toke kamai hang toke aduga magi fuel gi keno si jo lichi ju karom da pan ge hab su ai usara ge ko ada seida sigi magi sit ki hang weja sit thare ko aduga fuel gi na fuel mathak ki thare ko si ani bum da nambir sit ki hane ge ko sit smai namani ko aduga si hang to ni ko ado hanaga yeng na ba kan si yam phajana saure ko helmet ama hapaga dum side masa dum khara hafa wo dum yabai condition da lego si mai kenos aduga hoji yam phaba amna fuel se khoi sit manung da hang to ga hapna bagi kaisu mathau tar roi apan hafa ba kenoni no go nungai ni ko aduga sigi ju amuk fuel gi jum yeng si ko smaina hang ba kan da sigi makhum je si dum matom da smile lem si hang to ane ko magi fuel gi mai capacity je kenoni 5.3 ni ko adu dum yam hai tare yam phajana nungai rani hai tare hana ga yeng na ba ko sigi mamangi khong thamam jida khoi gi cylinder gas cylinder do dum side dum hapa khopa tawda dum yai ko sigi garis mo khoi khoi gi company na piba mo khoi gi mileage se
ꯑꯩꯈꯣꯏꯒꯤ 60 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯂꯤꯇꯔꯅꯤꯀꯣ ꯑꯗꯨꯝ average 60 ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ 50 ꯀ꯭ꯔꯣꯁ ꯇꯧꯔꯒ ꯑꯗꯨꯝ 60 nearly 60 ꯃꯌꯥ ꯐꯪꯉꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯇꯩ ꯒꯥꯔꯤꯁꯤꯡꯒ ꯌꯦꯡꯅꯕꯗ fuel ꯌꯥꯝꯅ ꯀꯟꯖꯝꯁꯟ ꯑꯣꯏꯗꯕ ꯒꯥꯔꯤꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯒꯥꯔꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯥꯎꯟꯁꯦ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯑꯣꯏꯕꯀꯣ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯊꯧꯕꯗ ꯌꯥꯝꯅ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯒꯤ ꯀꯩꯅꯣꯁꯦ ꯅꯣꯏꯁꯁꯦ ꯂꯩꯇꯕ ꯒꯥꯔꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯐꯤꯆꯔꯁꯦ ꯑꯗꯩ ꯇ꯭ꯔꯥꯐꯤꯛꯇꯁꯨ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯇꯛ ꯂꯥꯎ ꯃꯨꯠꯊꯠꯂꯒ ꯑꯗꯨꯝ ꯁꯤꯗ ꯑꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯊꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯁꯤꯗꯩꯗ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯩ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯁꯤꯒꯤ ꯃꯥꯒꯤ ꯐꯤꯆꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯁꯤꯀꯣ ꯍꯧꯖꯤꯛ ꯁꯤ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯑꯣꯟ ꯇꯧꯕꯩꯗꯣ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯉꯥꯜꯂꯤꯁꯦ ꯁꯤ ꯁꯤꯒꯅꯦꯜꯁꯦ ꯁꯤ ꯍꯦꯛ ꯃꯨꯠꯂꯀꯥꯟꯗ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯌꯦꯡꯉꯣ ꯏꯟꯖꯤꯟꯁꯦ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯑꯣꯏꯀꯣ ꯁꯥꯏꯂꯦꯟ ꯑꯣꯏ ꯑꯗꯩ ꯄ꯭ꯂꯁ ꯁ꯭ꯃꯨꯠ ꯑꯣꯏꯕꯁꯨ ꯍꯦꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕꯗꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯇ ꯀꯩꯗ ꯃꯨꯠꯊꯠꯀꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯛ ꯂꯥꯎꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯠ ꯂꯥꯎ ꯃꯨꯠꯊꯠꯂꯒꯅꯦ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯌꯥꯔꯅꯦꯕꯀꯣ ꯐꯠ ꯂꯥꯎꯅ ꯀꯨꯏ ꯆꯪꯉꯔꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯆꯠꯄ ꯀꯥꯟꯗ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯁꯨ ꯁꯤꯒꯤ ꯍꯨꯛꯁꯦ ꯁꯤꯗ ꯈꯛꯇ ꯅꯠꯇꯅꯁꯨ ꯑꯃꯨꯛ ꯁꯣꯝꯗꯁꯨ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯣꯝꯗ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯥꯝꯅ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯄꯨꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁ ꯑꯩ ꯍꯥꯏꯐꯦꯠ ꯃꯦꯟꯁꯟ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥꯁꯤ ꯃꯈꯜ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯍꯨꯝꯅꯤ ꯑꯗꯨꯕꯨ ꯁꯤꯗ 6G ꯁꯤꯗꯩꯗ ꯀꯩꯅꯣꯅꯦ ꯂꯩꯔꯤꯁꯦ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯅꯦ ꯗꯤꯂꯛꯁ ꯑꯃꯅꯦ ꯑꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯟꯗꯔꯠꯁꯦ 87,000 ꯀꯣ 119 ꯃꯨꯛ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯦꯁꯦꯁꯔꯤ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯂꯤ 92 ꯃꯨꯛꯀꯤ ꯑꯦꯄ꯭ꯔꯣꯛꯁꯇ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯗꯤꯂꯛꯁꯁꯤꯁꯨ ꯃꯣꯏꯅꯤ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇꯦ ꯅꯤꯌꯔꯂꯤ 2,000 ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯅ ꯑꯦꯄ꯭ꯔꯣꯛꯁ ꯑꯦꯁꯦꯁꯔꯤ ꯌꯥꯎꯔꯒ 94 ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤꯅ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯣ ꯂꯥꯛꯑꯒ ꯁꯤꯗꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯒꯥꯔꯤꯒꯤ ꯑꯄꯥꯝꯕ ꯃꯆꯨꯁꯨ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯍꯣꯟꯗꯥꯒꯤ ꯒꯥꯔꯤꯁꯤꯡꯁꯨ ꯑꯌꯥꯝꯕ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯅꯤ ꯇꯥꯟꯅꯕ ꯌꯥꯔꯅꯤ ꯁꯤꯗ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯣ ꯁꯤꯒꯨꯝꯕ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟꯁꯤꯡ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯣ ꯌꯦꯡꯕꯤꯌꯣ ꯒꯥꯔꯤꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏ ꯐꯪꯕꯤꯔꯅꯤꯀꯣ ꯑꯦꯛꯇꯤꯚꯥꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯣꯟꯗꯥꯒꯤꯀꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯇꯦꯛ ꯀꯦꯌꯔ ꯕꯥꯏ ꯕꯥꯏ